Very good evening. Epom media na mayam gidamak ta puthok chari ba Epom talks yengbira basingbo ahan mamak ta taram nokchari loinena every Friday 7:45 ta mayam gidamak ta aikoina Epom talks ta different personalities mayam pujarak lakpa ngasi gi Friday sida su yamna special oiba mayam na hek ubada wow haina hairaga daba personality ama ngasi di puraga lae mayam gidamak ta yam specially design tawzaraga mayam gidamak ta puduna lakchari ngasi gi special guest Dr. Ronaldo Laishram, astrophysicist, National Astronomical Observatory of Japan, loinena discovery of Loktak Protocluster mayam henasu pakthok chawthona handak yamnasu approve tawbiriba adugumba acknowledgement phangiba society dagi adugumlaba discovery of Loktak Protocluster loinena founding coordinator of Manipur Astronomical Society moina lingkhacharaga Manipurda sugum astronomy gi matang sida moina Manipur sida chawkhatna ba ma disi khanaba impactful oiba ma society da purakna bagi damakta lingkhatpa adugum laba Manipur Astronomical Society ni loinena ngasi gi yamna special oiba show asida akhoi gi ngasi gi special guest si mayam taram nominasi Ronaldo, please welcome to the show. Thank you so much. Ahan mamukta da Epom Talks Samsung Epom Talks wi yengbiriba kwai punong pu ikonun khurumjari. Aikoina kenosi Ronaldo se aduke mati harauze aikoina adong asigi unabasida personally oina akogi entire team of Epom media gi group loine na akogi viewers me ang mihu silaga a big congratulations haina hana wish tawjage. Thank you so much. Aduga akogi makha tarakpa wari se mayam su khawrang ngai ramani sigi matang sida Ronaldo na akogi astronomy gi matang sida haibadi akoi khangdaba kayam su yaudaba nate angang sing ko nangonda gi inspire ojaba kayama astronomy gi details se simple way da khartang hana thambi hana Hoi astronomy se hoina space to uri vai dare tamani am line angang sing da mutar ga celestial objects planet stars moons asteroid comets dei ba hoina space hoi sky da uri ba sing si ko asing pulap sale asing manung da galaxy adaga akhoi black holes adagi atopa astronomy mari lena ba akhoi di ubu phangdaba adu su loina yawre ba ko adana samlamna haiba matam da astronomy hasi kai no haiba matam da akhoi na celestial objects sing gi matang da naina ba makhoi matang da thijin ba khangna bhana ba sing bu sabsi laga akhoi na astronomy haina haibe adu ngasagi astronomy si akhoi kano na Ronaldo na khallu ri karamba aim da karamba target ta career se simaina focus tawgi se kamaina si career se changkhiba no haiba musu thambio hoi astronomy am nungai ba bari ya ga dai ji astronomy da ngarok pa sai sahi taruk surap matam da gi ore ba ko ene am piglingai gi angang oi ngai matam da ai ji khanga bok ta gi ne do ga khoi lampak yam sauna le me manakta akhoi kekulo bi sanai na ko angang gan da de hojik ti sanai ba khangtre do ga chen tanaraga sel la ga tanaba ko pa to matam da engon yam tusin engon chelap matam tusin mam phau tusil ngi ba ko pung around numidang mamsi la ga atia da thawa mi sak thok ba matam da tusin ba matam da engon yam na ai koksi makha tar da ai mapa si da am arang posagam u kiye smile long ta raga degi asing atopa numero de kap to ne na ba ki kapat adu numit tu engon da yam na curious ba posak tu engon da curiosity se am khangning ba khawrang bai dare kari posak nu haibu aduga adu numit gi honai se atia yang masi bo lebjari but adu da gaina astronomy se kai na khangjadri ma tam just object am adi posak am na jum se lagain hang mo ra khoi ma khoi ate da khoi da kai de makta atia tholaga khoi phaglang da thok risi kai na angang ngi question yam hang na ka thanam ai gi tung ne si kai no hai komba adma ai question yam hang le ba ka aduga spend tar ga dum ai hawgale the class 7 8 tamale aduga adum astronomy gi lyric or science ki ai mathematics physics yam pam jare science sai tare go overall yam pam jare spend tar ga astronomy gi engon da follow ki ba ai gi ahan bi steps astronomy lak pa se spend lak ki bane aduga ngasai gi astronomy su oiri aduga kano sida yam no na su yam na at the age of 18 years hak maliko acknowledgement
makha akhoi laigidraba APJ Abdul Kalam gi adugumba ma honor tawkiba masule male sigi matang sina kamain tawkiba no dum thambio ai se class 12 se manipur da thare buka extra aduga class 12 se ek loiba ga isi deli sale adu aina ai jam thi bu khop yam pame computer se ngauzare ba computer da ga like ko keno ko mato ba painting or coding ko game ko madi yam sanaraktre bara sigum yam ngauzar ko be ai thi bu khop se deli yaro motong da ina manipur keno manipur sorry research campaign hai na ka adu ma thengnarak pa asteroid si kudam asteroid se wona thin da ga raiba international astronomical research collaborations IAC USA dagi moina telescope mateng tawra ka kon observe taw doine ba observe taw bi data sing ho analyze taw doine ba adu asman tawra ga yorok pachin ngonda preliminary asteroid discover ma taw ngamjagi ba adi gi taw ngamjagi bi maram mor ga ngonda aina mai su de leba matamda Dr. Episode no kala mayam nadi loina nsi ai one of the very inspiration ai ko gi ke no mane hoy aduna ai ge thengna bi ge tanza se phangi bane ismain to ka but aina asi ge tanza se lozer ka so sar episode kala na khoi ai ngonda ai wori sana ismain phamin na ka ba wori sana ai ngonda yam exciting oi but nervous am oi gi maram di I've been growing. I think it's already my inspiration. It was so young. Yes, so young. Confident level so khar makai walam gi. Name personality. Name ba. Yam tin name personality se. Aduga but also so pakat pudo admai oigi aduna but I ngonda haibiram bai tare. I ngonda point ma'am hai adu wari jam sanarak pada but point hum haibiram me. Ai haibi haija ge ma'am so I think yeah, it's important. Yang bir na kudam naha sing haitare gi hogale na students sing su yam kana ne khale aham bada always dream big ai matam puno makta dream is big oi ai koi na manglan mangam tamda makko kwadi makko tu mangga ne chauna mangba police ora so kwai so police haitare aina cham to ne so dum ha hoina posaka nung tha ba si lam na bang ya di lam na tha ba da ga nang na hullaga di la pa jing kai dong yo yo ngamoi ba but aina lam na try tawra ga di adu mag yahu dra ga so mai nang na bom di yo du ne mane aduna always dream big adu ma le re ani so badana work hard always work hard have discipline le bi am important ne mane discipline ha ga thaksi ka si plus aduga ai gi tawri thawuk tu sang naina phajana tawbi ba ka mane consistency it takes khangna exactly so very important aduga never give up kai dong so give up tawr da hadi life is the struggle man thing adune failures man thing adune failures they learn tawra ga that's the beauty they learn tawra ne aduga improve tawra ne aduga mai pak pusi lakto ne never give up tawda ba dai asman haibira me ahum su da once you accept something kai phang lo matung da you should give back to the society. Society that give back to them. Whatever you have achieved, you have to contribute that towards the society. Yes, I think it's my responsibility. It's not option in it. Option in it. I get responsibility. I am a post out of I contribution down with line. Everyone, society am sakot pa ai khaktan sakhola ya de mani tamo khang tawr se ngam ibani tang sung ya de khoi am pulap to minara ga amana mateng pangnara ga sagon naraga ai ngam mi kara ai ngam at least 1% ai change to ngam ga apa borom da is my contribution otherwise give back to society to go behind se home se tak pirame ai hoji for them follow to jari I think it's very ati hogole sing da to ning ba har ga desi jam to ning e ba mani yamna importance oiba duga yamna su kana ba khoi gi word su yam strong oiba yamna worthy su oiba hai tare ko khoi me yamna su ingo dream big hai ni work hard se darkar le ni with discipline never give up natra aduga yam phajaba roi ba se ai samak na su yam appreciate tau janingi whatever you have achieved you have to contribute towards the society have a say yam thina meaningful oiba yamna kaino oiba kaino mani hen khanje yam positive na yom ba hai tare ko si yamna kanai aduga ngasai gi Ronaldo na su haibiram bado carry forward torga chapasi su yam appreciate tauze aduga ngasai gi astronomy si akhoi gi keno na di Ronaldo na di takpi ri ko aduga astronomy si matang sida mayam si nangi ma haktak ta gi su angang sing si hena su khangba hele adu astronomy si yamna akhoi gi human society da akhoi gi existence da yamna maru oibra amadi what is the importance of this astronomy in the human society yes yamna maru e si praja singna yamna khangna badi oide yamna maru e ai अखोई हिस्ट्री ने अखोई कमदों हरखी गेबसे अखोई मियोबा थवाई पान खुदिंग कमदों हरखी गेबसे एस्ट्रोनॉमी से यामना यामना ताना ताना यारबा सोने मदमदि
ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯔꯊ ꯑꯗꯒꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏ ꯁꯟ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯑꯁꯤꯁꯤꯡꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯦ ꯑꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤꯅ ꯑꯩꯅ ꯑꯍꯨꯝ ꯊꯣꯛꯅ ꯄꯤꯖꯒꯦꯕ ꯍꯥꯏꯗꯤ ꯐꯥꯔꯁꯇ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯊꯤꯕꯅꯦꯕ ꯗꯦꯠ ꯏꯁ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯏꯁꯇꯗꯤ ꯇꯧꯕ ꯕꯠ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯥꯏꯠꯇ ꯀꯩꯀꯩ ꯍꯥꯏꯗꯤ ꯌꯥꯝ ꯈꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯑꯩꯅ ꯑꯍꯨꯝ ꯊꯣꯛꯅ ꯄꯤꯖꯒꯦꯕꯀꯣ ꯑꯍꯥꯟꯕꯗ ꯂꯣꯡ ꯇꯥꯔꯝ ꯏꯐꯦꯛ ꯑꯣꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯒꯦꯂꯦꯛꯁꯤꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯍꯪꯕꯤꯔꯛꯑꯦ ꯒꯦꯂꯦꯛꯁꯤ ꯇꯝꯃꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯪꯕ ꯀꯣꯏꯁꯟ ꯈꯪꯅꯤꯡꯉꯝꯕꯁꯨ ꯌꯥꯏꯕ ꯑꯥꯏ ꯊꯤꯡ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯑꯩꯈꯣꯏ ꯒꯦꯂꯦꯛꯁꯤꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯀꯩ ꯇꯧꯔꯛꯄ ꯌꯥꯒꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯑꯗꯩ they will die someday ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝꯁꯨ will die ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯝꯅ ꯍꯧꯔꯛꯈꯤꯒꯦ ꯀꯔꯝꯅ ꯁꯤꯗꯣꯏꯅꯣ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯦ ꯂꯣꯡ ꯇꯥꯔꯝ ꯏꯐꯦꯛꯇ ꯌꯥꯝ ꯀꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯕꯤꯂꯤꯌꯟꯁ ꯈꯔ ꯉꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯄꯥꯟꯗꯤ ꯌꯥꯝ ꯁꯣꯔꯠꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯤ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯒꯤ ꯃꯥꯅ ꯃꯌꯥꯏ ꯆꯠꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯌꯨꯅꯤꯚꯔꯁ ꯍꯧꯔꯛꯐꯝ ꯒꯦꯂꯦꯛꯁꯤ ꯑꯗꯨꯅ ꯂꯣꯡ ꯇꯥꯔꯝ ꯏꯐꯦꯛꯇ ꯀꯥꯟꯅꯕ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯕꯠ ꯁꯣꯔꯠ ꯇꯥꯔꯝ ꯏꯐꯦꯛꯇ ꯀꯥꯟꯅꯕꯁꯤꯅ ꯈꯨꯗꯝ ꯑꯣꯏꯅ ꯂꯦꯠꯁ ꯑꯦꯛꯖꯥꯝꯄꯜ ꯗꯥꯏꯅꯣꯁꯔꯁ ꯑꯦꯛꯁꯇꯤꯡ ꯇꯧꯔꯤꯁꯦ ꯑꯦꯁꯇꯔꯣꯏꯗꯁꯤꯅ ꯑꯦꯁꯇꯔꯣꯏꯗ ꯇꯧꯕ ꯍꯥꯏꯅꯩꯅꯦꯕ ꯍꯧꯖꯤꯛ ꯑꯦꯁꯇꯔꯣꯏꯗ ꯃꯈꯣꯏ ꯇꯥꯔꯕ ꯌꯥꯝ ꯆꯥꯎꯕ ꯑꯦꯁꯇꯔꯣꯏꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯗꯣꯏꯅꯦꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯒ ꯑꯦꯁꯇꯔꯣꯏꯗ ꯑꯃ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯗꯤꯁꯀꯣꯚꯔ ꯇꯧꯔꯤꯁꯦ ꯋꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯏꯟꯀꯔꯦꯖ ꯇꯧꯋꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯥꯔꯠꯀꯤ ꯃꯄꯥꯗ ꯂꯥꯛꯂꯒꯗꯤ ꯋꯤ ꯁꯨꯠ ꯃꯤꯇꯤꯒꯦꯠ ꯇꯧꯗꯣꯏꯅꯦꯕ ꯅꯁꯥꯒꯤ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯗꯩ ꯃꯈꯜ ꯃꯈꯜ ꯁꯤꯖꯤꯟꯅꯔꯒ ꯃꯤꯇꯤꯒꯦꯠ ꯇꯧꯗꯣꯏꯅꯦꯕ ꯂꯥꯛꯄ ꯉꯝꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯀꯤꯞ ꯇ꯭ꯔꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯃ ꯑꯗꯨꯝꯁꯨ ꯂꯩ ꯑꯗꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯂꯤꯕ ꯃꯩꯉꯥꯜꯁꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯁꯦ ꯗꯤꯁ ꯍꯦꯜꯞ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯥꯔꯠ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯒꯦ ꯈꯣꯠꯄꯁꯤ ꯑꯁꯤꯁꯨ ꯁꯣꯔꯠ ꯇꯥꯔꯝ ꯏꯐꯦꯛꯇ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯂꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔ ꯐꯣꯔꯀꯥꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯐ꯭ꯂꯗꯤꯡꯒꯤ ꯑꯗꯨꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯏꯁꯄꯦꯁꯄꯨꯗꯤ ꯃꯔꯤ ꯂꯩꯅꯔꯦ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯁꯣꯔꯠ ꯇꯥꯔꯝꯗ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯁꯤꯅ ꯕꯥꯏ ꯄ꯭ꯔꯗꯛꯅꯦꯕ ꯕꯥꯏ ꯄ꯭ꯔꯗꯛꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯗꯤ ꯍꯣꯏ ꯑꯁꯤꯁꯤ ꯈꯪꯅꯔꯝꯗꯕꯁꯨ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯃꯤꯠ ꯑꯅꯧꯕ ꯎꯞꯄꯦ ꯃꯤꯠ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯏꯁꯀꯤ ꯃꯣꯏꯒꯤ ꯃꯦꯆꯤꯟ ꯂꯩꯌꯦꯅꯀꯣ ꯑꯁꯤꯁꯦ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯩꯈꯣꯏꯅ ꯇꯦꯂꯦꯁꯀꯣꯞꯀꯨꯝꯕ ꯁꯥꯕꯗ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯕꯤꯜ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯇꯦꯂꯦꯁꯀꯣꯞꯁꯤ ꯁꯥꯕ ꯃꯇꯝꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯣꯀꯦ ꯇꯦꯂꯦꯁꯀꯣꯞꯁꯤ ꯌꯥꯔꯦ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯉꯛꯄꯗꯒꯤꯀꯣ ꯃꯤꯠꯀꯤ ꯑꯗꯩ ꯑꯩꯈꯣꯏ MRI ꯃꯦꯆꯤꯟ ꯑꯦꯛꯁꯔꯦꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕꯥꯏ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯦꯂꯦꯁꯀꯣꯞ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯨꯝꯕ ꯁꯥꯕꯗꯒꯤ ꯕꯥꯏ ꯄ꯭ꯔꯗꯛ ꯑꯣꯏꯅꯀꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯕꯠ ꯗꯦꯠꯁ ꯋꯥꯠ ꯍꯥꯏꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯦ ꯏꯁ ꯂꯔꯅꯤꯡ ꯑꯋꯥꯔꯁꯦ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤ ꯇꯝꯕꯁꯦ ꯑꯗꯨꯅ ꯗꯤꯁ ꯔꯤꯌꯦꯂꯤ ꯏꯝꯄꯦꯛꯐꯨꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯣꯔ ꯑꯦꯅꯤ ꯋꯥꯟ ꯑꯩꯈꯣꯏ ꯌꯥꯝ ꯀꯥꯟꯅꯕ ꯁꯕꯖꯦꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯣꯅꯥꯜꯗꯣ ꯍꯣꯏꯗꯧꯅ ꯁꯥꯏꯟꯇꯤꯁט ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯐꯝ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯂꯤꯗ ꯇꯧꯔꯒ ꯑꯉꯥꯡ ꯃꯌꯥꯝꯗ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯏꯅ ꯄꯥꯝꯖꯔꯝꯕꯒ ꯅꯪ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏꯅꯁꯨ ꯅꯣꯏꯅ ꯒꯥꯏꯗ ꯇꯧꯕꯁꯨ ꯉꯝꯗꯣꯏꯅꯤ ꯑꯗꯨꯒ ꯁꯖꯦꯁꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕ ꯉꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯔꯣꯅꯥꯜꯗꯣꯅ ꯑꯃꯨꯛ ꯀꯩꯅꯣ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯒꯤꯗꯤ ꯑꯃꯨꯛ ꯖꯄꯥꯟꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯖꯄꯥꯟꯁꯤꯅ ꯀꯃꯥꯏꯅ ꯆꯠꯈꯤꯕꯅꯣ ꯖꯄꯥꯟꯒꯤꯁꯤꯅ ꯀꯃꯥꯏꯅ ꯐꯪꯈꯤꯕꯅꯣ ꯊ꯭ꯔꯨ ꯁ꯭ꯀꯣꯂꯔꯁꯤꯞꯀꯨꯝꯕ ꯑꯣꯏꯕ꯭ꯔꯥ ꯑꯣꯔ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯖꯕ꯭ꯔꯥ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯕ꯭ꯔꯥ ꯍꯥꯏꯗꯨꯃꯁꯨ ꯗꯤꯇꯦꯜꯁ ꯑꯃ ꯊꯝꯕꯤꯌꯣ ꯍꯣꯏ ꯖꯄꯥꯟꯒꯤ ꯋꯥꯔꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯥꯏꯐꯦꯠ ꯁꯥꯡꯂꯞꯅ ꯍꯥꯏꯖꯔꯒꯗꯤ ꯖꯄꯥꯟꯒꯤ ꯋꯥꯔꯤꯁꯤ ꯑꯩꯁꯤ BTech ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯅꯦꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤ ꯅꯠꯇꯦꯕ ꯑꯩꯁꯤ ꯑꯩꯒꯤ ꯄꯦꯁꯟꯁꯤꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅꯤꯅ I have decided ꯇꯧꯔꯦ I took a risk ꯌꯥꯝ ꯆꯥꯎꯕ ꯔꯤꯛꯁ ꯑꯃ ꯂꯧꯔꯦ because life is all about taking risks ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯆꯠꯀꯦꯅ ꯂꯦꯞꯄꯦꯕ ꯑꯩꯗꯤ ꯄꯥꯝꯖꯕ ꯊꯕꯛꯇꯨꯗꯤ I should follow ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯁꯦꯡꯅ ꯖꯄꯥꯟꯒꯤ ꯄꯥꯟꯗꯝꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯖꯄꯥꯟꯗ ꯆꯠꯄꯒꯤ ꯄꯥꯟꯗꯝꯗꯤ ꯀꯩꯅꯣ ꯊꯝꯃꯛꯈꯤꯗꯦꯕ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ USA ꯑꯗꯒꯤ ꯌꯨꯔꯣꯞꯀꯨꯝꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯅ ꯑꯦꯔꯥꯎꯟ 2018ꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯂꯩꯈꯤꯗꯕ ꯑꯦꯔꯥꯎꯟ October ꯑꯗꯨꯋꯥꯏꯗ I kind of lost one ꯊꯥ ꯑꯃ ꯑꯅꯤꯗ ꯑꯗꯨꯝ ꯑꯩꯉꯣꯟda ꯑꯗꯨꯝ ꯂꯣꯁ ꯑꯣꯏꯈ꯭ꯔꯦꯕ ꯃꯇꯝ ꯑꯣꯔ ꯑꯩꯒꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ JRE USA ꯆꯠꯀꯦꯗꯤ JRE ꯀꯨꯝꯕ ꯑꯇꯩ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕꯀꯣ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯁꯦ
ꯊꯥꯍꯧꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯅꯦꯛꯁꯇ ꯍꯧꯖꯤꯛꯀꯤ ꯖꯄꯥꯅꯤꯁ ꯒꯕꯔꯃꯦꯟ ꯃꯦꯛꯁ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯅꯀꯣ ꯖꯄꯥꯟ ꯒꯕꯔꯃꯦꯟꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯂꯩꯕ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯣꯍꯣꯀꯨ ꯁꯦꯟꯗꯥꯏꯗ ꯂꯩꯕꯀꯣ ꯑꯁꯤꯒꯤ ꯂꯥꯛꯄ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯁꯤꯁꯨ ꯌꯥꯝ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯑꯦꯛꯖꯥꯝꯅꯦꯕ ꯍꯥꯏꯗꯤ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯔꯗ ꯃꯦꯜ ꯊꯥꯗꯣꯏꯅꯦ ꯑꯗꯨꯗꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯆꯪꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗꯁꯨ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯄꯤꯗꯣꯏꯅꯦ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯩꯒꯤ ꯃꯥꯔꯛ ꯑꯩꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯗꯀꯤ ꯃꯥꯔꯛ ꯑꯃꯨꯛ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩ SOP ꯑꯗꯨ ꯏꯁꯦ ꯏꯗꯣꯏꯅꯦꯕ ꯋꯥꯏ ꯑꯥꯏ ꯋꯥꯟ ꯇꯨ ꯁ꯭ꯇꯗꯤ ꯏꯟ ꯖꯄꯥꯟ ꯑꯣꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯦ ꯑꯗꯩ ꯂꯣꯠꯁ ꯑꯣꯐ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯆꯪꯉꯤꯀꯣ ꯑꯦꯚ꯭ꯔꯤꯊꯤꯡꯗ ꯇꯐ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯦ ꯑꯗꯨ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯨꯛ ꯂꯧꯔꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔ ꯃꯇꯨꯡꯗꯁꯨ ꯍꯥꯏꯗꯤ ꯑꯩ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯕꯗꯤ ꯌꯥꯔꯅꯦꯕ ꯕꯠ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤꯗꯤ ꯗꯤꯁꯥꯏꯠ ꯇꯧꯗ꯭ꯔꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯇꯤ ꯖꯄꯥꯟ ꯒꯕꯔꯃꯦꯟ ꯄꯤꯗꯣꯏꯅꯦꯕꯀꯣ ꯖꯄꯥꯟꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯑꯣꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯖꯄꯥꯟ ꯒꯕꯔꯃꯦꯟꯗ ꯔꯤꯀꯃꯦꯟ ꯇꯧꯗꯣꯏꯅꯦꯕ ꯑꯣꯀꯦ ꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟ XYZ ꯁꯤ ꯌꯥꯎꯔꯦ ꯑꯗꯨ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯕꯤꯌꯨ ꯈꯣꯠꯄ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯗꯣꯏꯅꯦꯕ ꯔꯤꯀꯃꯦꯟ ꯇꯧꯕꯁꯤꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯥꯏ ꯋꯥꯁ ꯂꯛꯀꯤ ꯗꯦꯠ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯤ ꯃꯉꯥꯁꯦ ꯃꯤ ꯃꯉꯥ ꯈꯟꯕꯗ ꯑꯩꯁꯤ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯦꯔꯥꯎꯟ ꯃꯤ ꯑꯅꯤ ꯑꯍꯨꯝꯃꯨꯛꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯗꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯗꯦꯠꯁ ꯍꯥꯎ ꯑꯥꯏ ꯑꯦꯟꯗꯦड ꯑꯞ ꯖꯄꯥꯟꯗ ꯑꯗꯨꯝ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯐꯪꯉꯦ ꯑꯗꯨꯒ ꯄꯩꯁꯥ ꯏꯁꯥꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄꯗꯤ ꯑꯝꯇ ꯑꯣꯏꯒꯗ꯭ꯔꯦ ꯏꯚꯟ ꯖꯄꯥꯟ ꯆꯠꯄꯒꯤ ꯐꯥꯎꯕ ꯖꯄꯥꯟ ꯒꯕꯔꯃꯦꯟꯅ ꯄꯤꯔꯒꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯂꯔꯤ ꯁ꯭ꯇꯥꯏꯄꯦꯟ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯚꯥꯏꯚꯦꯜꯗ ꯂꯥꯏꯅ ꯉꯝꯅꯕ ꯃꯑꯣꯡꯗꯀꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣꯚꯔ ꯇꯧꯕꯤꯔꯦ ꯕꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯅꯤ나 ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯆꯪꯕ ꯗꯔꯀꯥꯔ ꯂꯩꯕ ꯂꯣꯏꯅꯃꯛ ꯑꯦꯐꯔꯠ ꯇꯧꯕꯤꯔꯕꯅꯤ나 ꯅꯠꯇ꯭ꯔꯥ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯍꯣꯠꯅꯖꯃꯟ ꯐꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤ ꯖꯄꯥꯟꯗ ꯂꯩꯔꯕ ꯃꯇꯨꯡꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯗꯤꯁꯀꯚꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯖꯄꯥꯟꯗ ꯂꯩꯔꯀꯥꯟꯗ ꯑꯇꯣꯞꯄ ꯖꯄꯥꯟꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯪꯅꯗ꯭ꯔꯤꯉꯩꯁꯤꯗ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯗꯤꯁꯀꯚꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯗꯤꯁꯀꯚꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯇꯨꯕꯨ ꯆꯨꯡꯉꯤ ꯄꯟꯕꯗ ꯅꯪꯅ ꯂꯣꯛꯇꯥꯛ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯊꯣꯛꯂꯛꯄꯁꯦ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯣꯀ꯭ꯂꯁꯇꯔ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯅꯪ ꯄꯨꯔꯥ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯋꯦꯜ ꯅꯣꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯂꯦꯛꯁꯤ ꯅꯪꯅ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯊꯝꯈꯤꯕꯅꯣ ꯑꯗꯣ ꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯒꯨꯟ ꯍꯥꯞꯄ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯦꯟꯍꯥꯟꯁ ꯇꯧꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯄꯦꯟꯕꯤꯔꯤꯁꯦ ꯅꯪ ꯗꯤꯁꯀꯚꯔꯤ ꯑꯣꯐ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯣꯀ꯭ꯂꯁꯇꯔꯁꯤꯗꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯖꯔꯅꯤ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯪꯅ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯁꯤ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯈꯤꯕꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯁꯤ ꯁꯦꯡꯅ ꯖꯄꯥꯟꯗ ꯂꯩꯔꯛꯄ 2019ꯗ ꯆꯠꯄꯅꯦꯕꯀꯣ ꯀꯣꯚꯤꯗ ꯑꯩ ꯍꯦꯛ ꯌꯧꯈꯤꯕ ꯀꯣꯚꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯦꯛ ꯌꯧꯕ ꯀꯣꯚꯤꯗ ꯂꯥꯛꯈ꯭ꯔꯦ ꯗꯦꯠꯁ ꯚꯦꯔꯤ ꯍꯥꯔꯗ ꯇꯥꯏꯝ ꯌꯥꯝ ꯍꯥꯔꯗ ꯇꯥꯏꯝ ꯑꯣꯏꯌꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯌꯨꯝ ꯆꯠꯄꯁꯨ ꯌꯥꯗꯒꯨꯝ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯑꯗꯨꯒ ꯆꯍꯤ ꯑꯅꯤ ꯃꯥꯁꯇꯔ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ PhD ꯆꯍꯤ 3 ꯇꯧꯋꯦꯕꯀꯣ PhD ꯆꯍꯤ 3 ꯇꯧꯔꯦ ꯑꯩꯁꯦ 2024ꯗ PhD ꯑꯣꯛꯇꯣꯕꯔꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯇꯣꯀꯤꯌꯣꯗ ꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯣꯕꯖꯔꯕꯦꯇꯔꯤ ꯑꯣꯐ ꯖꯄꯥꯟꯁꯦ ꯄꯣꯁ ꯗꯣꯛ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯣꯖꯦꯛꯄꯨꯗꯤ 2025ꯗ ꯍꯧꯔꯛꯄꯅꯦ ꯕꯠ ꯂꯣꯛꯇꯥꯛꯀꯤ ꯃꯇꯥꯡ ꯑꯩꯅ ꯄ꯭ꯔꯣꯇꯣꯀ꯭ꯂꯁꯇꯔꯁꯤ ꯗꯤꯁꯀꯣꯚꯔ ꯇꯧꯔꯒꯦꯅ ꯇꯧꯈꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦ ꯗꯦꯇꯥꯕꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯅ ꯇꯦꯂꯦꯁꯀꯣꯞꯇꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕꯔꯨ ꯇꯦꯂꯦꯁꯀꯣꯞ ꯍꯋꯥꯏ USAꯗ ꯂꯩꯕꯁꯦ ꯑꯁꯤꯗꯒꯤ ꯑꯩ 3ꯔꯛ 4ꯔꯛ ꯆꯠꯂꯨꯔꯦ 5ꯔꯛꯄꯨ ꯁꯨꯔꯝꯕꯅꯦ ꯆꯠꯂ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔቭ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯖꯦꯝꯁ ꯋꯦꯕ ꯁ꯭ꯄꯦꯁ ꯇꯦꯂꯦꯁꯀꯣꯞ ꯍꯥꯏꯅ ꯁ꯭ꯄꯦꯁꯇ ꯍꯣꯏ ꯇꯦꯂꯦꯁꯀꯣꯞ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯔꯒꯅꯦꯕ ꯑꯩꯈꯣꯏꯅ 2020-5 ꯑꯃ ꯍꯧꯔꯛꯄꯗꯒꯤ ꯄ꯭ꯔꯣꯖꯦꯛꯄꯨꯗꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯔꯤꯁꯔꯁꯁꯤꯗꯤ ꯈꯪꯗꯕꯁꯤꯡ ꯈꯪꯅꯕ ꯍꯣꯠꯅꯕꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯁꯤ ꯑꯩꯅ ꯌꯦꯡꯁꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯀꯩꯀꯩ ꯄ꯭ꯔꯣꯄꯔꯇꯤꯁ ꯂꯩꯒꯦꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯗꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯝ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤꯁꯦ 1.2 billion year after Big Bangꯗꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ like 10 ꯈꯔ ꯑꯃꯅ 9 8 ꯑꯗꯨꯃꯥꯏꯅ ꯃꯈꯟꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯝ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯣꯀ꯭ꯂꯁꯇꯔꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯀꯩꯅꯣꯗꯤ ꯈꯪꯗꯦꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗꯤ ꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯐꯥꯎꯋꯦ ꯗꯤꯁ ꯏꯁ ꯁꯝꯊꯤꯡ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯐꯥꯎꯖꯈꯤꯕ ꯍꯣꯏ ꯎꯕꯗ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯎꯕꯗꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯦ ꯑꯣꯀꯦ ꯗꯤꯁ ꯏꯁ ꯁꯝꯊꯤꯡ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯐꯥꯗꯔ ꯖꯦꯝꯁ ꯋꯦꯕ ꯁ꯭ꯄꯦꯁ ꯇꯦꯂꯦꯁꯀꯣꯞꯁꯤꯅ ꯏꯃꯦꯖꯤꯡꯁꯦ ꯃꯥꯒꯤ ꯗꯇꯥ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯒꯦꯂꯦꯛꯁꯤꯁꯤꯡꯒꯤ ꯁꯦꯞꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯏꯖꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯅꯩꯅꯕ ꯍꯧꯔꯛꯑꯦꯕꯀꯣ ꯅꯩꯅꯕ ꯍꯧꯔꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯔꯤꯖꯜꯁ ꯑꯃ ꯐꯪꯉꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯪꯅꯗ꯭ꯔꯤꯕ ꯔꯤꯖꯜꯁ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯐꯪꯂꯒ ꯑꯩꯅ ꯃꯃꯤꯡꯁꯤ ꯄꯦꯄꯔꯁꯤ ꯏꯕ ꯍꯧꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯤꯡꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯍꯥꯟꯅꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯗ ꯂꯦꯇꯤꯟ ꯒ꯭ꯔꯤꯛ ꯌꯥꯝ ꯃꯃꯤꯡ ꯌꯥꯝ ꯇꯝꯃꯦ ꯃꯣꯏ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯌꯥꯝ ꯇꯝꯃꯦꯅꯀꯣ ꯕꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯂꯩꯕꯗꯤ ꯑꯩꯒꯤ ꯍꯣꯏ ꯂꯩꯔꯝꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯣꯜꯋꯦꯁ ꯊꯣꯠ ꯗꯦꯠ
I want to like put Manipur in the story in the like in the story of the universe ki story the Manipur hai basi leng na le hoga da posaga mai da ena khalak pati koi rai de maming thon basi hanga posawe nang thoning ba thon ba ya bran traga ong akang ba thon ga na but thon ba ya ai Laishram Protocluster or ai ga atop man thon ba ai ba ai na but ai du thon ba pam da hoi hoi ai na Manipur gi ama le hong na bai tare khalak pa tam da mami khar khalle Loktak je priority video ba tawron nai pakhang bagi symbol ate te khalak pa matam dai na Loktak je it's the lifeline and the mirror of Manipur ne Manipur ki history Manipur ki identity Manipur ki beauty culture ma'am like sanggon na la ba ne dai na khalak pa matam dai okay Loktak is very ade kan mami kan oi na appropriate na Loktak Manipur na thon mane ai Manipur akhoi Manipur de picture so Manipur jam si jai na ba irang tho ke tho wa so pongna phom de hen belai de man home sweet home ai de natra hoi Manipur se dana adum aina de Loktak aina thon jagi mane but thola ba matung da nungai resina kamai ta matam da paper se publish taw matam ai ki outside ai countries more around 10 to 20 smusel ore ba sipam da imanabi outside India ai tare to even India manung de so hare hoi Instagram da or email da WhatsApp the message saraga we read your paper the Loktak what is Loktak what is the why Loktak kaina my Loktak se popularize tore ba Loktak Manipur dia ore na ka Loktak ki picture ro I want to visit your homestay kind of ka I feel very happy how lucky yes I'm nungai ba ka admaina that's how I mean aina maming thon basi Loktak aina thon gi bane ado ngasai gi Loktak ki kaino hoina Ronaldo ne yeng si telescope ta yeng ni natra si akhoi na di naked eye se di uba phang ban natte ado uba ga phangam ta na ga di karam gi shape kam mong ga manja no haidi mayam su khangning akhoi di telescope ta uba phang ban natte da na ka akhoi viewers mayam su telescope ta uba phang ban natte nang noi na tom da na noi gi team khara khatang na uba ne do akhoi naked eye se na uba phangam bo ita di shape se kamai na describe to winning ya hoi ado hoji pude photo pude ina ado mayam su circulate pude tawjara bane ado but I have hajaram ge akhoi gi Loktak Protocluster shape se akhoi pic mari ya tare pic mari se pic amom da galaxy myam yaw ne ba pic mari se connection to na ko connection to ro ba but adu myam so hai pa yaw di Loktak ki mo ma la gen hai bu yaw phumdi ge tare phumdi gi le mo khara ma hai na phumdi gi image ta bra kaina related oi draga su assumption da sum nungai jaba hai ta adu nungai bam har ga da aina 2017 da ko ai se Delhi da gi ra or somewhere Manipur da lakma matam da flight da gi ne flight aerial view photo am lawjagi Loktak ki an fazaba do 2017 ne ka matam ka but aina Loktak photo matam da maming thon basi de just ai imare ba Manipur si jabe gi ming thon jagi bane unique ohening but an ko nai lakmo tam da Loktak ki ma gi phumdi ge daraga akhoi gi phumdi ge chaw le ra ko masa le base ai over density ka class pic hai bi do pic le ra do base ji ai ge shape se ga Loktak Protocluster shape mana ge daro ko tare ai shape se yam sana gi bodo maming ga kono na adana so adumaina hoi le ya do ka ai ge tamai hangma position do tamai le ya pic mari se na pic mari se connection to na ro ko do yam chaw structure am hai tare hoi le adumai le ko hai di noi di real do uba phangam na nungai ram ga ni ka mayam su oning ga de adum Google da sang bu Loktak Protocluster am da loin tho ne adoga nu yem exactly nang na uba do mayam su uba phang ani bana tra yam phai hai di sig advantage ma pi basi su ko mayam da khoi da excitement am su lai ni then khoi gi sig achievements ja khoi na dum khoi da carry taro chatla do bani na tra Manipur pumba adi no sorry Manipur pumna to da Loktak si kai gumba khoi gi civilization kan to mang mud pudi muloi kai gumba mud khiba tholo Loktak part Loktak lake se kai gumba khoi gi weather or something it mud khiba tholo ga so Loktak hai maming si de leng dana university story da le hora ne mane yamna kai hai tare Ronaldo na du thon be ge su yamna khoi na su credit se hai di Ronaldo pi bata bani na tra hai mayam ge ngasai gi hai riba ngasai gi last point to akhoi gi sir Abdul Kalam na hai bi ramba achieve to bu do no contribute to hai ba da yam thien nang gi di celebrate to ba yare aduga ngasai gi Japan da lakpa matam da akhoi gi sigi project se to ba matam da ka discover tawna ba hotna ba sida challenges kumba aduga awaba kari di thengna bi bage challenges yam theng nai ai failures yam theng nai challenges yam theng nai I bet I share to ba ga de first of all
ꯑꯩꯒꯤ ꯔꯤꯁꯔꯁ ꯅꯠꯇꯕꯤꯗ Japan is very beautiful country ꯌꯥꯝ ꯐꯖꯕ country ꯅꯦ but ꯑꯩꯈꯣꯏ cultural difference ꯈꯔ ꯑꯣꯏꯕ ꯍꯥꯏꯗꯤ language ꯌꯥꯝ problem ꯑꯣꯏꯔꯦ but that is personal thing personal video ꯑꯣꯏꯔꯦ but ꯑꯩꯒꯤ research ꯍꯥꯏꯔꯒꯗꯤ challenges ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯍꯥꯟꯕ ꯄꯦꯄꯔꯁꯦ ꯑꯩꯒꯤ ꯆꯍꯤ ꯃꯥꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯋꯥꯛꯁꯤ ꯄꯦꯄꯔ ꯑꯅꯤꯃꯨꯛ ꯐꯣꯡꯗꯣꯛꯑꯦ ꯑꯩ ꯄꯦꯄꯔ ꯑꯍꯥꯟꯕ ꯏꯕꯁꯤ ꯔꯤꯖꯦꯛ ꯂꯥꯛꯑꯦꯕ ꯄꯦꯄꯔ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯏꯕꯁꯤ ꯖꯔꯅꯦꯜꯗ ꯍꯥꯞꯄꯅꯦ ꯄꯦꯌꯔ ꯔꯤꯚ꯭ꯌꯨ ꯇꯧꯔ ꯃꯇꯨꯡꯗ ꯔꯤꯖꯦꯛꯇꯦꯠ ꯂꯥꯛꯑꯦꯕꯀꯣ ꯄꯕ꯭ꯂꯤꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨ ꯑꯦꯀꯥꯎꯟꯇꯦꯠ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯔꯤꯖꯦꯛꯇꯦꯠ ꯂꯥꯛꯄꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯅ ꯁꯤꯅ ꯌꯥꯝ ꯕꯥꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯔꯤꯖꯦꯛꯇꯦꯠ ꯂꯥꯛꯄꯒꯤ ꯑꯗꯨ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯕ ꯕꯠ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ we should learn from the failures ꯍꯥꯏꯕꯁꯦ ꯐꯦꯂꯔ ꯇꯧꯔ ꯃꯇꯨꯡꯗ ꯅꯦꯛꯁט ꯄꯦꯄꯔꯁꯦ ꯑꯩꯅ astronomical journal letter ꯍꯥꯏꯅꯀꯣ very high impact ꯌꯥꯝ ꯐꯦꯛꯇꯔ ꯋꯥꯡꯕ ꯗꯤꯁꯀꯣቨꯔꯤꯒꯨꯝꯕꯒꯤ ꯑꯩ ꯗꯤꯁꯀꯣቨꯔꯤ ꯑꯃ ꯇꯧꯋꯦꯕ 2024ꯒꯤꯗꯀꯣ ꯑꯩ ꯗꯤꯁꯀꯣቨꯔ ꯑꯃꯁꯨ ꯇꯧꯋꯦ ꯃꯃꯤꯡꯕꯨꯗꯤ ꯑꯗꯨꯀꯥꯟꯗ ꯊꯣꯟꯗꯦ ꯕꯠ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯑꯣꯏꯅ ꯊꯣꯜꯂꯦ ꯑꯗꯨꯃꯥꯏꯅ challenges ꯃꯌꯥꯝ difficulty ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒ there is rejected ꯂꯥꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯛꯁꯤ ꯇꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯁꯤꯕꯨ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩ whether ꯑꯩ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯊꯕꯛꯀꯤ ꯅꯠꯇꯕ ꯑꯩꯁꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯁꯤ ꯌꯧꯒꯗ꯭ꯔꯥ ꯌꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯦꯞ ꯀꯩꯅꯣꯝꯁꯨ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯀꯣꯏꯁꯟ ꯇꯧꯔꯛꯄꯗ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯛ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯐꯖꯅ ꯂꯩꯔꯦ ꯏꯚꯟ ꯁꯝꯕ ꯖꯄꯥꯟꯗ ꯂꯩꯕꯗꯤ ꯁꯝ ꯌꯥꯝ ꯀꯦꯜꯂꯤ ꯃꯤ ꯑꯗꯨꯅ ꯔꯤꯁꯔꯁꯇ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯛꯄ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯩ ꯇꯨꯝꯗꯕ ꯑꯗꯨꯒ ꯔꯤꯖꯜꯠꯁꯤ ꯇꯥꯔꯛꯇ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗ꯭ꯔꯤꯅꯤ ꯃꯪꯗꯒꯁꯤ ꯑꯗꯨꯝ ꯃꯤꯠ ꯎꯏꯁꯤꯟꯕꯗꯀꯣ ꯋꯥꯏ ꯍꯥꯏꯗꯤ ꯀꯔꯤꯁꯨ ꯁꯣꯏꯅ ꯍꯥꯏꯕꯒꯤꯀꯣ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤ ꯆꯥꯕ ꯀꯥꯎꯕ ꯑꯗꯨ ꯃꯈꯜ ꯀꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯂꯞ ꯍꯥꯏꯕ ꯅꯨꯡꯉꯥꯏ ꯀꯩ ꯇꯧꯗ꯭ꯔꯦ ꯑꯗꯨꯑꯣꯏꯁꯨ ꯑꯗꯨ ꯃꯌꯥꯝꯗꯨ but what I think is that like is the beauty and ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯒꯤꯁꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯟꯁꯔꯗꯨ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯩ ꯑꯩ ꯀꯩꯅꯣꯝ ꯐꯪꯉꯛꯄ ꯃꯇꯝꯗ ꯔꯤꯖꯜꯠ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯛꯁꯥꯏꯇꯦഡ് ꯑꯣꯏꯕꯁꯦ ꯀꯩꯒꯨꯝꯕ ꯐꯦꯂꯔ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯕꯀꯣ ꯑꯩꯉꯣꯟꯗ ꯑꯅꯧꯕ ꯑꯃ ꯈꯪꯉꯛꯄꯁꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯐꯦꯂꯔꯗꯤ ꯂꯔꯟ ꯇꯧꯕꯁꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗꯤ ꯔꯤꯁꯔꯁ ꯍꯥꯏꯗꯤ ꯈꯪꯗꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯚꯦꯔꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯕꯠ ꯐꯦꯂꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕꯁꯨ ꯑꯣꯏꯕꯗꯤ ꯌꯥꯝ ꯌꯥꯎꯈꯤꯕ ꯐꯦꯂꯤꯌꯔꯗꯨꯃ ꯁ꯭ꯇꯦꯖꯇꯨꯃ ꯂꯥꯛꯈꯤꯕꯅꯤꯅ ꯁꯛꯁꯦꯁꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯗ ꯏꯝꯄꯦꯛꯐꯨꯜ ꯋꯤꯠ ꯃꯤꯅꯤꯡꯐꯨꯜꯂꯤ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯐꯦꯂꯤꯌꯔ ꯍꯥꯏꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯛꯁꯦꯁ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯗꯦꯔ ꯁꯨꯗ ꯑꯣꯜꯋꯦꯁ ꯕꯤ ꯀꯩꯅꯣ ꯂꯩ ꯇꯥꯕꯅꯤ ꯂꯦꯐ ꯔꯥꯏꯠꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯅꯤꯃꯛ ꯇꯆ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯖꯄꯥꯟꯒꯤ ꯖꯔꯅꯤꯁꯤꯗ ꯖꯄꯥꯟꯁꯤ ꯆꯠꯂꯕ ꯀꯥꯟꯁꯤꯗ ꯖꯄꯥꯟꯒꯤ ꯂꯥꯏꯛ ꯍꯥꯎ ꯀꯣꯑꯣꯄꯔꯦꯇꯤভ ꯄꯤꯄꯜ ꯑꯥꯔ ꯗꯦꯔ ꯑꯣꯔ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯆꯥꯎꯈꯠꯄ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯄꯔꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯄꯔꯁꯟꯅꯣ ꯗꯦꯟ ꯏज ꯏꯠ ꯁꯨꯇꯦꯠ ꯋꯤꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯗꯤ ꯈꯔ ꯏꯟꯗꯤꯌꯟ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯈꯔ ꯃꯐꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯐꯤꯜ ꯇꯧꯕ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯍꯥꯎ इज द पीपल देयर इन जापान Yes, I mean, overall, people are very nice, very kind. I think more polite am I very kind way. Aduga, but drawback khara budi lay. I am jamu di hajar bagi. But I think kaya naman tanda, mo isi haidok pa dum wangang mo da kitang yam na open yam na koy di friend imana buti na kaso yam na koy di bitaw friend when yam friendly ko mo kitang oy bawale. I think language problem oram mo siya. Aduga edi adumana friendly friend web sir wal lebe ko dabu japan gi harigadi moi gi mi sing yam honest way adi aduga pula pudan japan outside the ko mi I think it's cultural difference ma lebe ko I think kodam japanese or jara ko so ko outside europe ta digi india europe us the moi di is very easy to talk tin no ai wari sanaba am friendly the friend way ko open way ba exposures like but my culture sin oram pusu ai japan da kitang hoy kana kitang hoy ba but they are very ojar ko so ko honest polite adi professional and yam na honest in taw adamaina aina office ka mai gi bank da ka sat pasi ka language ko khang dra ko so ko they are very patient yam patient or ga di language to translate taw bi ba doge adi hoy welcome taw bi se customer kan vip na khan nei mo aduna yam pot chei mang bor ga so adum ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯇ꯭ꯔꯦꯟꯗ ꯀꯥꯍꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯇꯥꯍꯧꯕꯁꯦ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯗꯤꯁ ꯑꯗꯒꯤ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯕꯁꯦ ꯖꯄꯥꯟꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯃꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯁꯤꯚꯤꯛ ꯁꯦꯟꯁꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯣꯔ ꯏꯟꯗꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤ ꯍꯦꯞ ꯇꯨ ꯂꯔꯟ ꯑꯩ ꯌꯥꯝ ꯂꯔꯟ ꯇꯧꯍꯟꯅꯤꯡꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯒꯨꯝꯕ ꯊꯧꯕꯁꯤ ꯇꯥꯃꯣꯁꯨ ꯊꯦꯡꯅꯔꯝꯒ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯜꯂꯧꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯍꯜꯂꯧꯔꯒ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯟꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯖꯄꯥꯟꯗ ꯇꯧꯕꯁꯦ ꯑꯁꯤ ꯑꯣꯄꯣꯖꯤꯠꯅꯦ ꯃꯣꯏꯗꯤ ꯒꯥꯔꯤ ꯑꯅꯤ ꯊꯧꯔꯛꯄꯁꯦ ꯇꯥꯃꯣ ꯒꯥꯔꯤ ꯊꯧꯔꯛꯄꯁꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯇꯥꯃꯣ ꯍꯥꯟꯅ ꯆꯠꯄꯤꯌꯣ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯟꯅ ꯆꯠꯂꯨ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯅꯤꯃꯛꯇꯨ
post tꯧꯅꯔꯅꯤ ꯑꯃ ꯆꯠꯂꯅꯤ accident ꯊꯣꯛꯄꯒꯤ ꯆꯥꯡꯁ ꯌꯥꯝ ꯊꯤꯅ ꯅꯦꯝꯃꯦ ꯑꯗꯨꯅ ꯃꯣꯏꯗ ꯀ꯭ꯂꯤꯟ ꯑꯣꯏꯕꯁꯤꯁꯨ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯑꯐꯠꯇꯕ ꯑꯃ ꯇꯥꯕ ꯎꯗꯦꯕ everyone is like civic sense ꯂꯩꯕ ꯇ꯭ꯔꯦꯟꯗ ꯌꯥꯝ ꯂꯥꯡꯕ ꯈꯣꯠꯄꯁꯨ ꯇꯧꯗꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯗꯤꯁꯇꯔꯕ ꯇꯧꯗꯦꯕ so many things that we have to learn ꯇꯧꯅꯤꯡꯕ ꯇꯧꯕꯀꯣ ꯑꯗꯨꯅꯕꯨ ꯑꯗꯒꯤ ꯃꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯇꯧ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯃꯣꯏꯒꯤ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯃꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯦ ꯇꯧꯕꯁꯤꯀꯣ ꯍꯥꯏꯗꯤ I want to do something today like let me do more for my country ꯍꯥꯏꯅꯀꯣ ꯑꯩꯒꯤ country ꯀꯩꯒꯨꯝꯕ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯤꯌꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦ ꯇꯧꯋꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ affirmation ꯇꯧꯍꯟꯕꯗꯣ ꯍꯣꯏ ꯑꯗꯨꯅ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯇꯧꯕꯁꯤꯅꯁꯨ ꯆꯥꯎꯈꯠꯄꯁꯦ ꯑꯣꯏꯔꯁꯤꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛꯀꯤ ꯔꯣꯅꯥꯜꯗꯣꯅ ꯍꯥꯏꯕ ꯆꯥꯎꯈꯠꯄ ꯂꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯋꯥꯡꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯝꯕꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏ ꯑꯃꯅ ꯔꯦꯁꯄꯦꯛ ꯇꯧꯕꯗ ꯍꯦꯟꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯆꯠꯍꯟꯕ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯄꯨꯊꯣꯛꯄꯁꯦ ꯌꯥꯝ ꯍꯟꯊꯩꯌꯦꯕ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯈꯠꯄ ꯐꯖꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯂꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯍꯥꯟꯅ ꯀ꯭ꯂꯤꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯑꯗꯨꯝ ꯀ꯭ꯂꯤꯟ ꯑꯣꯏꯕꯗ ꯋꯥꯈꯜꯁꯨ ꯀ꯭ꯂꯤꯟ ꯑꯣꯏꯅꯀꯣ ꯃꯥꯅꯦ ꯁꯄꯣꯔꯠ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯣꯏꯒꯤ ꯑꯣꯅꯦꯁ ꯑꯣꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯗꯦꯠ ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯣꯔ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯐꯦꯁꯇꯤꯚꯦꯜ ꯑꯣꯔ ꯑꯦꯅꯤ ꯐꯨꯗ ꯍꯦꯕꯤꯠꯁ ꯀꯔꯤ ꯀꯔꯥꯗ ꯃꯣꯏꯁꯨ ꯌꯥꯝꯅꯗꯤ ꯁꯤꯖꯤꯟꯅꯩꯗꯅ ꯑꯩꯈꯣꯏꯁꯨ ꯋꯤ ꯍꯦቭ ꯒꯣꯠ ꯂꯣꯠꯁ ꯑꯣꯐ ꯍꯔꯕꯦꯜ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯠꯁ ꯃꯌꯥꯝ ꯂꯩꯗꯅ ꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯁꯣꯏꯕ꯭ꯔꯥ ꯑꯣꯔ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯠꯅ ꯐꯪꯕ꯭ꯔꯥ ꯑꯣꯔ ꯃꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯝꯁꯨ ꯈꯛꯇ ꯊꯝꯃꯨ ꯍꯣꯏ ꯂꯥꯏꯛ ꯑꯩ ꯑꯍꯥꯟꯕ ꯑꯦꯗꯨꯀꯦꯁꯟ ꯂꯥꯛꯆꯒꯦꯕ ꯍꯣꯏ ꯑꯦꯗꯨꯀꯦꯁꯟꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯤꯁꯇꯦꯝ ꯈꯦꯠꯅꯩ ꯑꯦꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯂꯥꯏꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯀꯜꯆꯔ ꯑꯗꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯤꯟ ꯑꯣꯏꯕꯁꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗ ꯖꯦꯅꯦꯔꯦꯁꯟ ꯒ꯭ꯔꯨꯝ ꯇꯧꯔꯦꯅꯦ ꯃꯣꯏꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯑꯦ ꯕꯤ ꯁꯤ ꯇꯥꯛꯄꯤꯗꯦꯕ ꯍꯧꯒꯠꯂꯛꯄ ꯈ꯭ꯋꯥꯏ ꯑꯉꯥꯡ ꯃꯆꯥꯗ ꯑꯦ ꯕꯤ ꯁꯤ ꯇꯥꯛꯄꯤꯗꯦꯕ ꯃꯣꯏꯗ ꯇꯥꯛꯏꯁꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯁꯥꯅ ꯀ꯭ꯂꯤꯟ ꯇꯧꯍꯜꯂꯦ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯗꯨꯒ ꯃꯁꯥꯅ ꯆꯥꯕ ꯆꯥꯛ ꯆꯥꯛꯒꯨꯝ ꯑꯣꯏꯔꯒꯦꯔꯥ ꯃꯁꯥꯅ ꯁꯦꯡꯍꯜꯂꯦ ꯇꯨꯝꯕ ꯍꯧꯔꯛꯄ ꯃꯁꯥꯅ ꯐꯩꯖꯨꯞ ꯊꯥꯍꯜꯂꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯐ ꯁ꯭ꯀꯤꯜꯁꯦ ꯃꯁꯥꯅ ꯍꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯥꯏ ꯊꯤꯡ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯒ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯗꯨꯀꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯑꯌꯥꯝꯕ ꯂꯥꯏꯛ ꯑꯦ ꯕꯤ ꯁꯤ ꯆꯤꯟꯐꯥ ꯐꯥꯕ ꯃꯥꯔꯛꯇ ꯑꯣꯏꯅ ꯐꯨꯜꯂꯤ ꯗꯤꯄꯦꯟ ꯑꯣꯏꯅꯀꯣ ꯃꯥꯔꯛ ꯕꯦꯁꯤꯁꯇ ꯑꯌꯥꯝꯕ ꯆꯠꯅꯩ ꯕꯠ ꯍꯧꯖꯤꯛꯄꯨꯗꯤ ꯆꯦꯟꯖ ꯈꯤꯇꯪ ꯂꯥꯛꯄ ꯃꯥꯜꯂꯦ ꯕꯠ ꯇꯧꯕꯇꯕꯨ ꯖꯄꯥꯟꯒꯤꯗ ꯃꯣꯏꯒꯤꯗꯤ ꯃꯥꯔꯛꯇ ꯌꯥꯝ ꯀꯥꯏꯅ ꯐꯣꯀꯁ ꯑꯣꯏꯗꯦ ꯃꯣꯏꯗꯤ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯕ ꯑꯗꯨꯒ ꯁ꯭ꯀꯤꯜ ꯂꯔꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯁꯦ ꯁꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯏꯚꯦꯟꯠꯁꯀꯨꯝꯕ ꯃꯦꯒꯥꯖꯤꯟꯒꯤ ꯃꯈꯟꯒꯤꯁꯦ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤꯗꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤꯀꯣ ꯑꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝꯁꯦ ꯂꯔꯟ ꯇꯧꯕ ꯌꯥꯝ ꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤꯗ ꯑꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯩꯅ ꯑꯩ ꯀꯥꯟꯗ ꯄꯥꯛ ꯂꯩꯔꯛꯈꯤꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯁꯤꯅ ꯑꯦꯐꯦꯛꯇꯤቭ ꯌꯥꯝ ꯑꯣꯏꯌꯦꯕ ꯍꯌꯦꯡꯋꯥꯏ ꯑꯗꯨꯒ ꯑꯟꯗꯔꯒ꯭ꯔꯦꯗ ꯍꯥꯏꯗꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔꯒ꯭ꯔꯦꯗꯀꯨꯝꯕ ꯀꯥꯔꯛꯄ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯣꯠꯅꯩꯌꯦꯕ ꯑꯁꯤ ꯑꯩ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤꯗ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯐꯦꯃꯤꯂꯤꯗ ꯕꯔꯗꯟ ꯑꯣꯏꯍꯟꯗꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕꯁꯤꯡ ꯇꯨꯏꯁꯟꯒꯨꯝꯕ ꯇꯧꯔꯒ ꯗꯦꯠ ꯏꯁ ꯒꯨꯗ ꯊꯤꯡ ꯍꯥꯏꯗꯤ ꯈꯔꯗꯤ ꯆꯦꯟꯖ ꯂꯥꯛꯑꯦꯕꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯌꯥꯝꯕ ꯗꯤꯄꯦꯟ ꯂꯣꯏ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯥꯁꯇꯔ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯗꯤꯄꯦꯟ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯩ ꯐꯦꯃꯤꯂꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯐꯥꯎ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯦꯛꯂꯤ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯐꯪꯗ꯭ꯔꯗꯤ ꯇꯧꯋꯦꯕ ꯑꯔꯅꯤꯡ ꯂꯩꯇ꯭ꯔꯤꯈꯣꯏꯗꯤ ꯑꯗꯨꯝ ꯄꯦꯔꯦꯟꯁ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯋꯤꯗꯅ ꯑꯥꯏ ꯊꯤꯡ ꯑꯁꯤꯁꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕ ꯃꯦꯟꯇꯦꯂꯤ ꯁꯤꯁꯇꯦꯝꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯖꯄꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯣꯠ ꯑꯣꯟꯂꯤ ꯖꯄꯥꯟ ꯑꯁꯤꯁꯤ ꯌꯨ ꯑꯦꯁ ꯑꯦ ꯌꯨꯔꯣꯞꯇꯁꯨ ꯂꯣꯏꯅ ꯇꯧꯋꯦ ꯃꯣꯏ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯍꯥꯏꯅ ꯂꯩꯌꯦ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯀꯤ ꯀꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯂꯥꯏꯛ ꯗ ꯑꯦꯛꯁꯄꯣꯖꯔꯁꯨ ꯐꯪꯉꯦ ꯑꯦꯛꯁꯄꯣꯖꯔꯁꯦ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟ ꯕꯨꯁ ꯇꯧꯔꯦ ꯑꯦꯛꯖꯦꯛꯂꯤ ꯑꯗꯒꯤ ꯃꯤꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯕꯅꯤꯅ ꯃꯣꯏꯗ ꯍꯦꯟꯅ ꯃꯣꯏꯗ ꯁꯤꯡꯒꯠꯄ ꯈꯪꯕ ꯌꯥꯝꯅ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯁꯤꯅ ꯄꯩꯁꯥ ꯑꯗꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯃꯥꯁꯨ ꯀꯩꯅꯣ ꯋꯥꯈꯜ ꯈꯔ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯂꯨꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯒꯦꯗꯤ ꯂꯨꯏ ꯍꯥꯏꯕꯁꯤ ꯈꯪꯂꯒꯗꯤ ꯑꯩꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯇꯣꯏꯅꯦꯕ ꯚꯦꯂ꯭ꯌꯨ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯦꯛꯁꯄꯣꯖꯔ ꯂꯩꯕꯁꯦ ꯂꯦꯠꯁꯦ ꯑꯩꯁꯦ ꯃꯦꯛꯗꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯦ ꯃꯦꯛꯗꯤ ꯀꯁꯇꯃꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯏ ꯍꯦꯞ ꯇꯨ ꯋꯦꯜꯀꯝ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯇꯧꯗꯣꯏꯅꯦ ꯑꯦꯟ ꯗꯦꯠ ꯋꯤꯜ ꯕꯤ ꯁꯨꯇꯦꯠ ꯋꯦꯟ ꯑꯥꯏ ꯋꯦꯟ ꯇꯨ ꯏꯟꯇꯔꯚꯤꯌꯨ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯂꯥꯛꯇꯣꯏꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯛ ꯑꯩꯅ ꯏꯟꯇꯔꯚꯤꯌꯨ ꯆꯪꯕ ꯃꯇꯝꯗꯁꯨ ꯑꯩ ꯂꯔꯟ ꯇꯧꯔꯕꯅꯤꯅ ꯏꯟꯇꯔꯚꯤꯌꯨ ꯑꯩꯒꯤ ꯊꯕꯛꯀꯤ ꯆꯪꯕ ꯃꯇꯝꯗꯁꯨ ꯑꯥꯏ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯗꯦꯠ ꯁ꯭ꯀꯤꯜꯁ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤ ꯑꯩꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯊꯝꯃꯒꯀꯣ ꯍꯥꯏꯗꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ 27 ꯑꯋꯥꯔꯁ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯋꯥꯛ ꯇꯧꯕ ꯑꯗꯨꯗꯩ ꯍꯦꯟꯅ ꯋꯥꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ
limit ꯂꯩꯌꯦꯕꯀꯣ ꯃꯔꯝꯗꯤ ꯑꯗꯨꯝ ꯋꯥꯛ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯅꯦ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯏꯗꯅ ꯃꯥꯒꯤ ꯔꯨꯜꯁ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯣꯏꯗ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝꯁꯨ ꯂꯩꯔꯦ ꯗꯦꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔꯅꯤ ꯗꯦꯟ ꯗ ꯚꯦꯂ꯭ꯌꯨ ꯑꯣꯐ ꯇꯥꯏꯝ ꯑꯦꯟ ꯗꯤ ꯃꯅꯤꯁꯨ ꯂꯩꯔꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯐꯕ ꯑꯗꯨꯃ ꯑꯁꯤꯅ ꯏꯗꯨꯀꯦꯁꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯗꯦꯟ ꯑꯇꯣꯞꯄ ꯀꯜꯆꯔ ꯋꯥꯏꯁꯇꯁꯨ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯈꯔꯕꯨꯗꯤ ꯂꯩ ꯆꯤꯟꯖꯥꯛꯇ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯀꯧꯋꯦ ꯍꯋꯥꯏꯖꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯋꯥꯏꯖꯥꯔꯁꯦ ꯃꯣꯏꯁꯨ ꯅꯠꯇꯣꯏꯅ ꯐꯪꯉꯦꯕꯀꯣ ꯃꯥꯟꯅꯩ ꯍꯥꯏꯕꯩ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯌꯥꯝ 100% ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯁꯣꯌꯥꯕꯤꯟꯗꯤ ꯑꯣꯏꯕ ꯍꯣꯏ ꯁꯣꯌꯥꯕꯤꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯁꯦꯞ ꯐꯥꯎ ꯃꯥꯟꯅꯩꯕꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯔꯃꯦꯟꯇꯦꯠ ꯑꯣꯏꯃꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯩ ꯃꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯣꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯤ ꯀꯜꯆꯔꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯇꯥꯏꯞꯇ ꯂꯥꯏ ꯍꯔꯥꯎꯕꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯒ ꯄꯨꯕꯒꯤ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯣꯏꯁꯨ ꯂꯥꯏ ꯂꯝꯊꯣꯛꯄꯒꯤ ꯂꯥꯏ ꯂꯝꯊꯣꯛꯄꯒꯤ ꯄꯨꯕꯒꯤ ꯇꯧꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯦꯁꯇꯤꯚꯦꯜ ꯈꯔ ꯂꯩ ꯑꯗꯩ ꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯀꯜꯆꯔꯦꯜ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯅꯁꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯁꯤꯗ ꯔꯣꯅꯥꯜꯗꯣꯁꯨ ꯏꯁꯥꯗ ꯊꯃꯣꯏꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯕꯗꯤ ꯑꯗꯨꯝ ꯄꯨꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯍꯥꯎ ꯗꯤड ꯌꯨ ꯔꯤꯌꯦꯛ ꯇꯨ ꯑꯗꯔ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯀꯣ ꯋꯥꯔꯀꯔ ꯍꯥꯏꯕ ꯇꯥꯔꯦ ꯀꯂꯤꯛꯁ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯍꯥꯎ ꯗꯨ ꯌꯨ ꯀꯦꯔꯤ ꯗ ꯄ꯭ꯔꯥꯏꯗ ꯑꯣꯐ ꯕꯤꯡ ꯃꯩꯇꯩ ꯑꯣꯔ ꯑꯟ ꯏꯟꯗꯤꯌꯟ ꯍꯣꯏ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯂꯥꯏꯛ we are all from different background ꯗꯩ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯅ so ꯑꯩꯅ ꯃꯤ ꯌꯥꯝ ꯊꯦꯡꯅꯕꯩ ꯀꯥꯟꯅꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ I have been exposed to many countries ꯑꯗꯨ ꯃꯐꯝ ꯆꯠꯂꯨꯕꯅꯤ나 open minded ꯑꯣꯏꯔꯛꯄꯅꯤꯅꯀꯣ even ꯑꯩꯒꯤ co-workersꯤꯡꯗꯨꯁꯨ they are open minded ꯍꯥꯏꯗꯤ they have been traveling so ꯑꯗꯨꯅ being ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯥꯏꯗ ꯑꯃ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯄ꯭ꯔꯥꯏꯗ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯜꯋꯦꯁ ꯁꯤꯌꯥꯔ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯑꯗꯩ ꯕꯠ ꯖꯄꯥꯟꯒ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯖꯄꯥꯅꯤꯁ ꯃꯦꯃꯣꯔꯤꯌꯜ ꯋꯥꯔ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯁꯨ ꯑꯗꯩ ꯃꯣꯏꯗ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯕꯠ I always say that ꯃꯅꯤꯄꯨꯔꯁꯦ ꯄꯤꯛꯆꯔꯒꯁꯨ we have very rich history rich culture identity ꯍꯥꯏꯅ ꯑꯗꯨ ꯃꯣꯏ ꯁꯤꯌꯥꯔ ꯇꯧꯗꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯤꯛꯆꯔ ꯎꯠꯄꯗꯣ ꯌꯥꯝ ꯐꯖꯩ ꯈꯣꯠꯄ ꯀꯥꯏꯅ they want to visit ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯣꯏꯌꯦꯕꯀꯣ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯕ ꯀꯦꯔꯤ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯠ ꯑꯣꯟꯂꯤ ꯏꯟ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯒꯦꯁꯤꯁꯦ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔ ꯂꯥꯛꯑꯒꯗꯤ ꯃꯤꯅꯁꯨ ꯑꯦꯠ ꯇꯥꯏꯝꯁ ꯑꯗꯨꯝ ꯍꯪꯕ ꯌꯦꯡꯕ how we behave ꯍꯥꯏꯕꯗꯨꯃꯁꯨ ꯃꯤꯅ ꯑꯗꯨꯝ ꯃꯣꯅꯤꯇꯔ ꯇꯧꯒꯜꯂꯤꯗꯅ ꯑꯗꯨꯅ we should always be very strict on ꯑꯩꯈꯣꯏꯒꯤ ꯂꯦꯒꯦꯁꯤꯁꯤꯃ ꯄꯨꯕ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯣꯅꯥꯜꯗꯣꯅ ꯁꯥꯏꯟꯇꯤꯁꯀ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯦꯠ ꯐꯪꯉꯒ ꯀꯣ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯤꯅꯤ ꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯃꯣꯏꯁꯤꯅ ꯀꯔꯤꯌꯔꯒꯤ ꯑꯣꯞꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯣꯔ ꯉꯁꯥꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤꯗ ꯆꯪꯅꯤꯡ ꯇꯥꯔꯒꯗꯤ ꯀꯔꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃꯗꯤ ꯀꯔꯤꯗ ꯃꯣꯏꯅ ꯍꯣꯠꯅꯔꯒꯗꯤ ꯐꯣꯀꯁ ꯇꯧꯔꯒꯗꯤ ꯃꯣꯏꯗ ꯀꯃꯥꯏꯅ ꯃꯣꯏꯁꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯁ꯭ꯀꯣꯞꯇꯨꯃꯗꯁꯨ ꯊꯝꯕꯤꯌꯨ ꯍꯣꯏ ꯊꯝꯖꯒꯦ ꯁꯤꯗ ꯑꯩ ꯑꯅꯤ ꯑꯍꯨꯝ ꯇꯧꯔ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯉꯥꯡ ꯈꯨꯗꯝꯅ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯗꯤ ꯌꯥꯝ ꯁꯥꯏꯟꯇꯤꯐꯤꯛ ꯇꯥꯝ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯒꯠꯂꯛꯏꯕ ꯀ꯭ꯂꯥꯁ 3 4 5 ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯑꯣ ꯄꯦꯔꯦꯟꯁꯇꯁꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ they should be curious ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯄꯣꯠꯁꯛ ꯑꯃ curious ꯑꯣꯏꯕꯁꯦ ꯑꯗꯨꯒ asking question ꯍꯪꯕꯁꯤ very very important ꯉꯁꯥꯏ ꯍꯥꯏꯕꯗ ꯊꯥꯅ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯀꯥꯏꯕꯁꯦ asking question is very important ꯑꯗꯨꯗ ꯑꯩꯅ ꯄꯦꯔꯦꯟꯁꯀ ꯂꯥꯛꯆꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜꯁ ꯑꯃ ꯂꯩꯌꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯅ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯃꯣꯗ ꯑꯩꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯊꯥꯅ ꯃꯅꯤꯡꯗ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯪꯂꯤ ꯀꯩꯅꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯨ ꯀꯥꯏꯅ ꯀꯠ ꯑꯞ ꯇꯧꯔꯗꯤꯀꯣ ꯔꯤꯖꯟ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔ ꯐꯥꯎꯗ ꯔꯤꯖꯜꯠ ꯀꯠ ꯑꯞ ꯇꯧꯕꯤꯔꯗꯤ ꯅꯦꯛꯁ ꯇꯥꯏꯝ ꯑꯩ ꯇꯥꯃꯣꯗ ꯀꯣꯏꯁꯟ ꯍꯪꯂꯛꯑꯣꯏꯕ ꯃꯥꯅꯤ ꯍꯥꯏꯗꯤ ꯍꯪꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯑꯅꯤ ꯍꯪꯉꯝꯕꯗꯤ ꯌꯥꯏ ꯃꯈꯥ ꯇꯥꯕ ꯍꯪꯂꯛꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯄꯦꯔꯦꯟꯁꯇ ꯈꯪꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛ ꯑꯟꯁꯔ ꯈꯪꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯁꯥꯔꯆ ꯇꯧꯔꯤꯁꯤꯅꯦ ꯑꯗꯨꯅ ꯈꯪꯗ꯭ꯔ ꯐꯥꯎꯕꯗ ꯐꯖꯅ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯁꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨ ꯄꯥꯔꯒ ꯐꯪꯒꯅꯤ ꯃꯣꯏꯗ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯄꯥꯔꯒ ꯇꯧꯔꯒꯗꯤ ꯐꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯗꯨ ꯄꯥꯅꯤꯡꯕ ꯐꯥꯎꯔꯛꯇꯣꯏꯅꯦꯕ ꯖꯁ ꯚꯦꯔꯤ ꯁ꯭ꯃꯣꯜ ꯗꯤꯇꯦꯜꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯍꯧꯒꯠꯂꯛꯏꯕ ꯀ꯭ꯂꯥꯁ 10 ꯐꯥꯎꯗ ꯍꯥꯏꯅꯤꯡꯉꯤꯗꯤ ꯕꯤ ꯀ꯭ꯌꯨꯔꯤꯌꯁ ꯑꯗꯒꯤ ꯑꯛꯁ ꯀꯣꯏꯁꯟꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯌꯣ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯁꯦ ꯑꯗꯨꯒ ꯃꯥꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯥꯔꯛ ꯈꯛꯇꯒꯤ ꯈꯟꯒꯅꯣ ꯗꯦꯠꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯃꯥꯔꯛ ꯈꯛꯇ ꯈꯟꯒꯅꯣ ꯃꯥꯔꯛꯇꯨꯗꯤ ꯕꯦꯁꯤꯛ ꯀꯟꯁꯦꯞꯇꯨꯕꯨ ꯂꯩꯔꯒꯗꯤ ꯍꯣꯏ ꯀꯟꯁꯦꯞꯇꯨꯕꯨ ꯂꯩꯔꯒꯗꯤ ꯑꯥꯏ ꯊꯤꯡ ꯃꯥꯔꯛ ꯋꯤꯜ ꯀꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯀꯣꯟꯁꯦꯞ ꯆꯥꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯌꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝꯗ ꯃꯣꯏ ꯂꯥꯏꯔꯅꯤ irrespective of ꯃꯣꯏꯅ ꯑꯦꯛꯖꯥꯝ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯃꯇꯝꯗ ꯇ꯭ꯋꯤꯁ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ if you are clear with your concept ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯔꯦ ꯀꯣꯟꯁꯦꯞꯇꯨꯅ ꯆꯨꯝꯃꯒꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪ ꯀꯔꯤꯌꯔꯗ
support yam tawtoi natra mane chummi aduga atei atei di aduga class 11 12 ka ba kangbu dana mo bi hoi concept seng lak ba kangbu la so 11 12 is very very important I think like yam tharak to shaping the career shaping class 10 mo like lak to ne 11 12 tha la ne ba ko aduga ina 11 12 ta haning se kai gum astronomy ki the focus ta ra ge mai tamon astronomy hang bira ba ne hoi astronomy is pamagadi is a love physics mathematics is very very important physics and mathematics is very important hoy ba hoina and this mathematics language of nature hai ne physics is also trying to understand the nature ne ba this is important hoy asima pajana clear in a basic to pajana step 11 is very very important mean the 11 is the 12 the counseling low 11 the low dina am hantana khan mane ba there is not light hope you know and is very important adu nang gi future se ni so adi class 12 se lora matung da adi nang aina taming pamjari physics or aina mathematics pam ga so adu line chat ne asi daina thengnar ki experience kara haija ke samlam nai tare imanabi adai dum khoi gi bs so how adi khoi junior so senior so dum yam thengnai ko dum aina tamning na physics tamning do hoi adi ma gi marks se physics to phang the biology tamna gi ba geology adi ka to pata tamna yam yawe ba pam bo to phang hoda ba aduna ain harai maram de kenai mam tamda yamna 11 12 se the focus to bira ko mark to wang na phang tamninga gadi hayang wai khudam ain astronomy tamninga ga biology changra gadi kitang divert oy gra ba physics mathematics is very important then undergrad tamama tamda ko undergrad tamama tamda like physics lobby hoga physics lobby ho maram the physics se ko astrophysics as physics astronomy se physics ke param mein lagto ne branch mein lagto ne hoi adana physics lobby ro aduga yaragadi undergrad se Indian Institute hai tare or India tam gahara gade university ki mota like ISER Indian Institute of Science Education and Research mafam yam leira bane manipur sa yam leire aduga IISc Bangalore kumba IISc Kerala da leiba ko yam lei IIT or khan leigre asi sin da phangla gadi yam phare phangra phaw da Delhi University do ra so physics da to biro ko master do no astrophysics da lobby ra PhD do na some prestigious India ki hoigera outside hoigera adu sangnaga I think that's how the skill se adu marak to da yam haijen ba undergrad tam or master tam da suti phang tam da internship chat bio project work experience internship is very important I think I know so am kudam na satra ni leire amana satra masin a sina 100 among the 100 se dum phangye subject ki mutta the B sina 100 among the 90 or 90 85 90 phangaga so magi work experience ma internship am selak pa my work experience am leiraga de A hasina am the mark the full phangja so leiraga de aina select mo to B select tor kan okay ngasai gi magi advantage me am yaw advantage added advantage oirak podo internship sing juna yes aduna adu sing jo adum experience di talim ke khang bi helena aduna internship to biyo maina aduna samla hai but overall like astrophysics is one of the physics mathematics is very important and the coding also computer so is important right aduga yamna basic clear on chat yo curious yo aduga adum to honor gadi so is na phanga kan hai pak pai mo doi natra ado ngasai gi keno na Ronaldo na ngasai gi founding oriba coordinator hai ko founding coordinator of Manipur astronomical society haina malingkhat ibse sigi pandam sina karino aduga si sina kari di work to ba hokrage habdu masum ta thambiyo hoi I see adu Manipur da ngasai na hai ba episode ng lang third point da give back to society yes aduna ai atop organization ai ho misna ka ni leye ai horok pade how education the focus to bai dare non profit in education si Manipur da lebe education system se mapalam da so hoi tambang ngamba ya ngamme hai bu udna wai gi akan mateng am pang ba gre aduga Manipur astronomical society lag lisna kai nam tam dai gi agoi pandam se pandam ani ne ba hoi pandam amana khoi gi youth ching jam talented loye Manipur youth ching je yam talented loye ba mo khoi kitang groom to bira ba kitang push up to bira ba they can reach the star hai de nam chapanga me adu gi pandam first pandam je hara ga de proper guidance pina proper guide astronomy pu pamja ba astrophysics pu pamja ai tare scientist oba pamja ba moi mayam sing gi ke kamdon chang ba ya ge kai marak internship kai ke lei ge kai project to ba ya ge adu sing tana ba gi moi exposure du he na lei na ba dam ta lak pa first goal se do ne hoi
ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯧꯒꯦ ꯑꯩꯈꯣꯏꯒꯤ one of the youngest member not one only the youngest member of Manipur Astronomical Society ꯍꯥꯏꯇꯥꯔꯦ ꯄꯨꯌꯣꯜ ꯁꯅꯥ ꯍꯥꯏꯅꯀꯣ ꯃꯥꯁꯤ ꯀ꯭ꯂꯥꯁ 8ꯇ ꯀꯥꯔꯤꯕꯀꯣ ꯃꯥꯁꯤ ꯁꯣꯔꯤ ꯃꯥꯁꯤ ꯏꯁꯔꯣꯒꯤ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯔꯤꯁꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯨꯄꯤꯀꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯌꯪ ꯁꯥꯏꯟꯇꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯂꯩꯌꯦꯕ ꯏꯁꯔꯣꯗ ꯍꯣꯏ ꯏꯁꯔꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯣꯏ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯤ ꯊꯥꯎꯑꯣ ꯃꯥꯁꯤ ꯌꯥꯝ ꯍꯣꯠꯅꯕꯁꯨ ꯀꯟꯕ ꯍꯥꯏꯗꯤ ꯍꯪꯕ ꯇꯟꯗꯦꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯂꯩꯔꯒ ꯑꯁꯤꯡ ꯀꯣꯏꯁꯟꯁꯦ ꯈꯪꯗꯕ ꯃꯤꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯒ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯪꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯅꯦꯕꯀꯣ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯁꯤꯡ ꯀꯣꯏꯁꯟ ꯍꯪꯕ ꯇꯟꯗꯕꯁꯦ ꯑꯗ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯑꯁꯤ ꯊꯥꯎ ꯑꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯃꯥꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯃꯥꯁꯤ ꯁꯦꯂꯦꯛꯁꯟ ꯂꯥꯛꯑꯦꯕ ꯁꯣ ꯑꯩꯗꯤ ꯏꯠꯁ ꯚꯦꯔꯤ ꯑꯩꯗꯤ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ ꯃꯥꯅ ꯑꯩꯗꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯤꯇꯪ ꯑꯁꯤ ꯊꯥꯎꯑꯣ ꯍꯥꯏꯕꯅꯦ ꯕꯠ ꯃꯁꯥꯅ ꯍꯣꯠꯅꯖꯕꯒꯤꯅꯦꯕ ꯆꯠꯇꯣ ꯑꯗꯨꯅ ꯑꯦꯛꯁꯄꯣꯖꯔꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯇꯦꯂꯦꯟꯇꯦꯗꯤ ꯂꯩꯌꯦꯕ ꯕꯠ ꯑꯦꯛꯁꯄꯣꯖꯔꯁꯨ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯅ ꯍꯥꯏꯕꯤꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯈꯪꯗꯕꯅꯤꯅ ꯍꯩꯖꯔꯒꯁꯨ ꯑꯗꯨꯁꯤꯡꯗꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯥꯏꯛ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯩ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯛꯁ ꯑꯣꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯌꯥꯝ ꯁꯝꯂꯞꯅ ꯍꯥꯏꯔꯒꯦ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤ ꯚꯦꯔꯤ ꯍꯝꯕꯂꯤꯡ ꯁꯕꯖꯦꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯅ ꯑꯩꯈꯣꯏꯗ ꯍꯝꯕꯜ ꯌꯥꯝ ꯑꯣꯏꯍꯜꯂꯦꯕ ꯏꯒꯣꯏꯁꯇꯤꯛ ꯑꯣꯏꯍꯟꯗꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏ ꯑꯥꯔꯠ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯩꯈꯣꯏ ꯑꯥꯔꯠ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠꯁꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁ ꯃꯌꯥꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯠꯁ ꯑꯦ ꯚꯦꯔꯤ ꯚꯦꯔꯤ ꯁ꯭ꯃꯣꯜ ꯄꯣꯏꯟ ꯑꯃꯅꯦ ꯗꯣꯠ ꯑꯃꯅꯦ ꯃꯣꯔ ꯁ꯭ꯃꯣꯂꯔ ꯗꯦꯟ ꯗꯣꯠ ꯑꯃꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯗꯤꯁ ꯏꯁ ꯑꯋꯥꯔ ꯍꯣꯝ ꯑꯩꯈꯣꯏꯅ ꯕꯥꯁ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗ open minded ꯑꯣꯏꯍꯜꯂꯦꯕ and this is our only home ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯍꯦꯇ꯭ꯔꯦꯠ ꯂꯩꯔꯤꯕ ꯑꯃꯅ ꯆꯤꯡꯊꯅꯔꯤꯕ whatever happening is happening here and it doesn't make sense ꯑꯣꯏꯗꯦꯕ ꯁꯤ ꯍꯥꯏꯗꯤ unnecessary ꯑꯣꯏꯕ this is the only home we should love and protect ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯌꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯊꯛꯇꯒꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯑꯩ ꯌꯨꯝ ꯎꯗꯦꯅ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯚ꯭ꯌꯨꯁꯦ ꯄꯤꯛꯄꯗꯨ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤꯅ ꯋꯥꯟꯅꯦꯁ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃ ꯃꯌꯥꯝꯗ ꯏꯟꯁꯇꯤꯡ ꯑꯣꯏꯍꯜꯂꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯁꯄꯤꯁꯦꯜꯅꯤ ꯌꯨꯅꯤꯛ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯟꯁꯦꯞꯁꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯍꯦꯇ꯭ꯔꯦꯠꯁꯤ ꯂꯩꯍꯜꯂꯣꯏꯗ꯭ꯔꯤꯅꯦꯕꯀꯣ ꯄꯥꯟꯗꯝ ꯑꯅꯤꯁꯤ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯍꯧꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯤ ꯃꯦꯝꯕꯔ ꯍꯧꯖꯤꯛ ꯑꯦꯔꯥꯎꯟ 100+ ꯃꯨꯛꯇꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯏꯚꯦꯟꯠꯁꯀꯨꯝꯕ ꯁꯤꯟꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯁꯤꯟꯈ꯭ꯔꯦ ꯃꯤꯠ ꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤ ꯎꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯇꯥꯕ ꯃꯣꯏ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤꯒꯦ ꯁꯤ ꯍꯧꯒꯠꯂꯛꯏꯁꯤꯡꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯑꯣꯞꯁꯟ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯁ ꯀꯣꯁꯃꯤꯛ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯁꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯈꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯇꯣꯞꯄ ꯏꯚꯦꯟꯠꯁ ꯑꯗꯒꯤ ꯀꯟꯁꯦꯞꯁꯤꯡꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯍꯟꯕ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯗꯩ ꯑꯣꯟꯂꯥꯏꯟꯒꯤ ꯊ꯭ꯔꯨꯗ ꯑꯗꯩ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯝ ꯃꯦꯝꯕꯔꯁ ꯑꯩꯈꯣꯏ ꯑꯥꯎꯟ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁా ꯄꯨꯊꯣꯛꯂꯒ ꯍꯥꯏꯗꯤ ꯕꯤꯀꯣꯁ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯂꯩꯇꯕꯅꯤꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯥꯎꯟ ꯄꯣꯀꯦꯠ ꯕꯤꯀꯣꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯅꯠꯇꯦ ꯕꯠ ꯋꯥꯟ ꯇꯨ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯦꯜꯞ ꯁꯞꯄꯣꯔꯠ ꯇꯧꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯔꯤꯕ ꯑꯃꯗꯤ ꯁꯤꯗꯩꯁꯤꯗ ꯑꯦꯂꯤꯖꯤꯕꯜ ꯑꯣꯏ ꯍꯥꯏꯅ ꯈꯟꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯃꯃꯨꯠ ꯇꯥꯅ ꯑꯝꯇꯪ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯂꯥꯛꯄ ꯌꯥꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯌꯥꯎꯕ ꯌꯥꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯈꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯕꯗꯨꯃ ꯁ꯭ꯄꯦꯁꯤꯐꯤꯛ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯑꯦꯚ꯭ꯔꯤꯋꯥꯟ ꯏꯁ ꯋꯦꯜꯀꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯃ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯔꯤꯑꯣꯔꯒꯅꯥꯏꯁ ꯇꯧꯔꯤꯑꯕꯀꯣ ꯃꯃꯥꯡꯉꯩꯗ ꯂꯥꯛꯑꯝꯃꯤꯁꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯁꯇꯨꯗꯦꯟꯁꯤꯡ ꯍꯥꯏꯗꯤ ꯑꯦꯅꯤ ꯐꯤꯜ ꯑꯣꯏꯔꯒꯁꯨ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯒꯤ ꯑꯃ ꯂꯩꯔꯝꯃꯦ ꯕꯠ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯤꯑꯣꯔꯒꯅꯥꯏꯁ ꯇꯧꯕꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯤ ꯑꯅꯤꯅꯦꯕ ꯑꯃꯅ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯄꯥꯝꯖꯕ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯛꯁ ꯑꯣꯏꯅꯤꯡꯕ ꯔꯤꯂꯦꯇꯦꯠ ꯁꯕꯖꯦꯛ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯁꯇ ꯄꯥꯝꯖꯕꯁꯤꯡꯒꯤ ꯈꯜꯂꯒ ꯑꯅꯤꯁꯨꯕꯁꯤꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯁꯤ ꯃꯦꯝꯕꯔꯁꯤꯞꯇ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯕ ꯑꯩꯗꯤ ꯑꯉꯥꯡ ꯀꯌꯥꯝ ꯄꯥꯝꯖꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯕꯠ ꯏꯟꯇꯔꯦꯁ ꯑꯣꯏ ꯃꯦꯝꯕꯔ ꯑꯣꯏꯅꯤꯡꯉꯦ ꯀꯥꯏꯅ ꯗꯦꯠ ꯏꯁ ꯐꯣꯔ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀꯤ ꯕꯠ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯐꯤꯖꯤꯛꯁꯀꯤ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯗꯤ ꯑꯣꯔ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯃꯈꯥ ꯆꯠꯊꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯔꯤꯁꯔꯁ ꯋꯥꯔꯛꯀꯨꯝꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯃꯦꯝꯕꯔꯁꯤꯞ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯁ꯭ꯇꯨꯗꯦꯟꯠꯒꯨꯝꯕ ꯉꯁꯥꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯁꯤꯁ ꯀ ꯑꯣꯏꯅꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯌꯔ ꯁꯦꯝꯅꯤꯡꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯋꯦꯔ ꯃꯣꯏꯁꯦ ꯀꯩꯅꯣ ꯔꯤꯁꯔꯆ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯤꯁꯨ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯏꯕꯁꯤꯡꯗ ꯃꯣꯏꯒꯤ ꯒꯥꯏꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡ ꯑꯃ ꯃꯥꯅ ꯏꯁꯔꯣꯒꯤ ꯑꯃ ꯀ꯭ꯔꯦꯛ ꯇꯧꯈꯤꯕꯗꯣ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯣꯅꯥꯜꯗꯣ ꯍꯣꯏꯅꯁꯨ ꯃꯣꯏꯗ ꯀꯥꯎꯟꯁꯤꯂꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯄꯤꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤ ꯁꯄꯣꯔꯠ ꯇꯧꯅꯤꯡꯕꯁꯤꯡꯒꯤꯁꯨ ꯖꯦꯅꯔꯦꯜ ꯀꯦꯇꯦꯒꯣꯔꯤ ꯑꯣꯏꯅ ꯊꯝꯃꯒ ꯌꯥꯎꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯈꯪꯍꯟꯕꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯔꯣꯅꯥꯜꯗꯣꯅ ꯊꯝꯃꯤꯕ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯄꯥꯝꯃꯝꯕꯅꯤ ꯑꯗꯨ ꯐꯪꯈꯤꯗ꯭रे ꯑꯗꯨꯕꯨ ꯑꯩ ꯏꯟꯚꯣꯜꯕ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯦꯠꯂꯤꯁ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯤꯝꯗꯨꯃꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯃꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯇꯤꯚꯦꯠ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯁꯦꯁꯔꯤꯂꯤ ꯉꯁꯥꯏ ꯀꯩꯅꯣꯅꯕꯨꯗꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯍꯥꯏꯕꯤꯔꯦ ꯔꯣꯅꯥꯜꯗꯣꯅ ꯑꯩꯈꯣꯏꯁꯤ ꯗꯣꯠ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯎꯏ ꯑꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯊꯛꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝ ꯎꯗꯦ ꯃꯅꯤꯄꯨꯔ ꯍꯥꯟꯅ ꯎꯏ ꯀ ꯍꯥꯏꯕꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯒꯤꯁꯨ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯂꯩꯗꯥꯏꯅ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯅꯪꯒꯤ ꯄꯔꯁꯅꯦꯜ ꯐꯤꯂꯤꯡꯁꯇꯨꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪꯁꯨ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯁꯤꯃ ꯑꯩ ꯃꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯨꯅꯕ ꯌꯦꯡꯊꯤꯅꯕ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯏꯔꯥꯡ ꯂꯩꯔꯛꯄꯩ ꯃꯑꯣꯡ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯍꯥꯟꯅ ꯁꯨꯅꯕ ꯈꯜꯂꯦꯕ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯆꯦꯟꯖ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ प्रजाꯁꯤꯡꯗ ꯏꯚꯟ ꯑꯩ ꯏꯁꯥ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤ ꯖꯁ 100 maximum 100 ꯌꯥꯝ ꯐꯥꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯁꯤ ꯍꯤꯡꯉꯛꯏꯁꯤ ꯀꯩꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯀꯩꯒꯨꯝꯕ ꯑꯐꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯁꯤꯅ ꯁꯤꯔ ꯑꯩꯈꯣꯏ ꯂꯥꯏꯅꯦ ꯁ꯭ꯇꯥꯔ ꯗꯁꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯈꯪꯍꯟꯅꯤꯡꯖꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯣ amana ama support tawminaba amana ama mateng pangnaba aduga afabada fajagadabda asi yam important no khalai ai khaltana chak ngai hayuda ai khal chakhut yade khoi myam chakhut minaba dane aduna singthabai mahuta amana mateng pangnaraga khoi myam ji nungsi janana this is our only home asi da khana janabai kenta oite aduna ama nungsi naraga khoi myam support tawminaraga chingkhanaraga adagi afaba manipur ama develop oiba khoi ado society chakolaktoine ba adu myamna aina hayening bade lahaning point di atop lamdagi manipur yamna lebang masa tai civic sense yam laye moi mi sing yamna ade yamna kain oye aduga saukhatle chalu koi ru se kaina ade chang se kaina haye khoi hik lai ru sidagi opposite hai tare ade atmaina hai aduga khoi myam khana chaina se adu nungsinan laimina se hai bagse adu manipur ma se ade manipur se yam nungsi loi nungsi na ngotane maleng gi thakta afaba hai tare ai gi just ida kain to bana tai je ngai masa mane hawrok patang ari engon de na talent le yam yawi ne ko khoi myam ji pula hogan minarga manipur si mayam da malen da sakta la gade pik khrab lamdam si dagi khoi myam lai ri habse khangan mase khangan mani mayam ma su tawri ko sports art and culture da document promote tawri khoi si minisu recognize to biri ni aduga india gi ano ore su yam pik palam mo orega su khoi gi world da khoi sakta iba dugumba yamna khoi gi su phajarba kyam lai ri ko ngasagi ronaldo na hari ba khoi gi wakhal lon se khoi amatani habse khoi si this is the only home for us in khoi gi manipur si ronaldo su japan chal rasu europe country chal rasu halak pasi yum da halak to ni natra likewise aina kanoda ronaldo na khanga bokta le rasu ngasai gi kanoda akhoi gi ching da leiba sing oi su adum halak to ni natra akhoi si maithi doi si akhoi pula maithi na minaba haiba tare aduna akhoi policy si yam aran bani haiba ni natra akhoi si apangba policy haiba tare akhoi manung sida akhoi masen ungkhanaraga manipur ngata spoil tawraga media da ngasai akhoi gi violence gi ngakta wari thokpase akhoi su taman mada ikai ba mai yaure aduga it's been continuing for the past 3 years suzal it's very unfortunate ai japan le matam ai walk to ngam de ai han horok pase nan din nuai de aduna
mayam su nungai na de manungai na de hauji kanamta nungai ba mata yaudre aduna khoi na semdok pa mathau tai natra ngasai gi keno na Ronaldo na hariba civic sense wanghan ba khoi discipline manners khoi gi etiquette myam se chumnaraga di amana support tongna ba sisu yam mathau tai ngasai khoi manipur represent tobda Ronaldo matom ya dei tom ya de ibai dang na su ya de khoi gi manipuri mayam se darkar hoibana maram maraga khoi se gyan ta minara kitang chungsin na ba kitang nungsi na ba amadi khoi si civic sense wang basini amaru oise natra yam nungai je aduga wakhalon su yamna phajaba haiba tare si mayam se loima khoi gi viewers sing dagi spread tawraga khoi si yamna wakhalon nungai ba phajaba ma puthok minaraga manipur se thuna chawkhat ba phajaba ma oibada mateng oiba orisanu haina thamjage aduga ngasai gi keno gi Ronaldo gi discovery of Loktak Protocluster di laikre adu makha ta basi kari packet khige amadi kari planning kari di lairibage haibdu khita thambiyo ai si oi another discovery am delay hai ai hojima kidi haijagi roi disclose to jagi roi ora wi ade ai but aina to basi discovery to bagi harau badi pagan ai de ai gi pandam di khang da basi ai gi research na anoba manga anoba result ama piraga koi scientific community da kana kala dor sa pi basi asi pandam ne ba ko adon aina makha ta bada anoba research auraga discovery is just part ne ba discovery is the ai gi main intention de anoba discover to bu na te ai gi main di ana khang basi ne ba understand to basi adona ai ma'am ai on the project line ma'am leiri anoba khang na ba kari gi oira khibono kamdon oira khibono hai basi ado khoi part by part se overall ma'am khoi ma'am scientist or astrophysicist ma'am di pusinaraga khoi understand til leina bi tamota ai contribution masa am oira so to bagi wakhalon admaina project am leijeri yam nungai je khoi matam su loisalak pani na Ronaldo na khoi chillaba matam haidi Japan gi tholaga ma'am na phong goding kauri bani hoisi na ta tumam jahong khang da bida adu ba khoi gi Epom media na ma'am gi damota seba tawjeri ba Epom talks ta ngahang matam kai thopira legbi ra pe da machu hanna thagat chari loina na khoi gi Ronaldo na makha tarak pada manipur gi da sunat na khoi gi India gi oiba phajaraba wakhalon ma'ama phajaraba khoi gi thabak thorum kayama pangthok pe yu haibaga loina na ngasi gi ona di hanna thagat chaba loina matang jaba su mathang tholok matam da amuka khodong chaba pibiraga di anumak anoba discovery ma'ama anoba good news ma'ama puraga lakpiu haina thamjaraga we wish you all the best. Thank you so much Epom talks bu thagat phomok sari thank you ngasi mayam gi damak ta khoi Epom media na mayam gi seba tawjari ba haibidi every Friday da 7:45 ta mayam na yengbiri ba khoi Epom talks yam special or bangasi gi khoi guest Dr. Ronaldo Laishram gi magi yam impactful oiba yam inspiring oiba ngasi gi khoi gi Epom talks da mayam gi suggestion comments amadi mayam gi hena nungai ba phongdok pa gratitude phongdok pa amadi feedback kayama lei piraga su sung soi da khoi gi Epom media ko thang da thambirau aduga ngasai gi Epom talks si matam sangma matam da su question hangniba kya yauraga su Ronaldo da directly unaba phangdraga su khoi gi Epom talks ki comments ki khotang da feedback ona thambirau Ronaldo na su khoi gi ada chalaga su mana khoi gi Epom talks si yengma matam da comments myam si ma sangma matam da dum yengjasanu aduga mana su reply tobi aba kya ma tawjasanu haibasi ma thamjaraga ngasi gi oina di Epom media na mayam gi damak ta every Friday 7:45 da puthok chari ba Epom talks yengbiri ba singdagi kaina na ba ya thangni jari pina birasi